State asida atuba matamda popular laingak ama laknaba NPP amadi NEDA gi apunba mifam ama ngasi famlagani. Chahi asigi manungda NDA gi CM amana luchingba anauba laingak ama lairagani loinana anauba laingak aduda NPP na achauba thaudang laugani haina wangoi asigi NPP MLA Khuraijam Loken na fongdokre. Wafamasi MLA Local Area Development Fund dagi naungna saba top upokpi awang laikai Community Hall sangkabagi thoramda wafamasi fongdokibani. Top upokpi Social Union na sinduna pangtokpa thoramaduna MLA Local na makha taraduna. State asida President rule laibana miyamgi afaba oirakadra haina khallubagi adugi ona tainaba oirakle miyamnasu PR gi laingak asi pamnade maramasina miyamgi ihul khangna Delhi da NPP gi National President Conrad Sangma NIDA gi convener Hemanta Biswa Sarma yauna mifam ama famduna state asida popular government ama lainabagi damak akanba mawongda center da taksilagani. Atuba matamda miyamna pamba laingak ama laklagani haibagi thazaba amasu laire haina fongdoke. State asida tangtaba laingak ama lairaklaba matungda state asida chawkhatpagi lamda chada kundagina kuntraf fawa maningda hanthana lairabasu fukatnaba punna hotnaba changi haiba wafam MLA na thamladuna hai. Masagi kanabana mangzil thaba sumcharaba politician singna state asigi fibam asi ohelakpani kangkhong chaibani haina fongdoki amromda wangoi asigi chawkhat thauramgi mari leinaba wafam thamladuna MLA Loken na atopa asiga yengnabada constituency asigi chawkhat thauramgi thabak thauram sing mangda chengsilli makata na AC asigi chawkhat thaurang sigi thabak paikhat khigani haiki Thoramaduda Manipur State Cooperative Union gi Chairman Longzam Tom Pisak Wangoi gi SDO Maibam Suranjoy yauna Maikai adugi miyoi kayana sarkyaki Delhi da hoji koi state sida laiba phibam jigi matang da ND gi koi partner mo ina side tagi su kanna pressure ji tawri aduna madugi stang positive point de lapu gi mami ndi ubudong na tawi center gi leader jing na madugi athu da chemakani habagi madugi signal amdi ubhan mamang de koi state se laiba BJP gi side tagi makoi na semgani sem hoji ti akoina aina expect to je koi gi laiba ND gi partner wa koi gi north east laiba koi gi NPP gi koi gi honorable konar sangma sahab na suma gi side tagi moi akoi laiba koi Hemanta Biswa akoi laiba tim yada gi side tagi jo thu matam state da thakar ama laina mong tak pressure to ba khara ai mani u phang asi jo muk sala koi center da laiba honorable CM ga koi unarga center gi side da koi thu bo state se saka la na kan pressure to ba koi so bo thang ma lawri ne